Ngasi February kitang kunganitoy ingsok lisingani kungohumdoy yaifaraba yumsakay sinamit asida Sangai Express amadi sa Leipak tafong ni bamaroy pausing patok tinatahanjari. Sanba chahi lisingani kungohumdoy kungamarigi budget putokre. Mamanggi sahida deficit lupa crore lisingamaga chani oikibadu chani panga marfutramathoy da hantaragani haina pari CM. Asamda crore kungamangagi heroin fare. International Mother's Language Day. Mahiroy luptaruk na warip kaya lawkre. Irol iyak haibasi purup amagi masak takpani mila. Imalon gi maramda lupsing na kanakre. Tabaktagi pothakraba pensioner singi crore chamriga kuntraga mapan rom pitoktanan leiri. ADG na yengsinkre. Ngasi, anauba governor wasak lawragani. Pau sandok na pizari. Sanba chahi lisingani kunguhumdoy kungamarigi budget puthokre. Mamanggi sahida deficit lupa crore lisingamaga chani kuntra oikibadu chani panga marfutramathoy da hantaragani haina pari CM. Taraganithoy suba Manipur Legislative Assembly gi ahum suba session gi ngasidagi haukiba ani suba mifamda finance ki thabak supuriba Chief Minister N Birena lisingani kunguhumdoy kungamarigi chahi gi mapung phaba budget estimate house ta puthokre. House the budget adu puthokduna Chief Minister N Birena hai lisingani kunganithoy kunguhumdoy gi budget estimate apunba expenditure oigani haina pakiba adu lupa crore lising kuntraga mari chamapan kuntrani RE lisingani kunganithoy kunguhumdoy gi apunba expenditure asi lupa crore lising kuntra manga chanipan marfunithoy da revise tawre budget estimate lisingani kunganithoy kunguhumdoy da revenue receipt amadi capital receipt anigi mathang sitna lupa crore lising kungamariga chamri nefuga nipan amadi lupa crore lising mapan ga chani yangkhainithoy oigani haina paki masi haujikti RE lising ani kunganithoy kunguhumdoy da mathang sitna lupa crore lising kunmanga chatruk ama amadi lupa crore lising mapan chanipan kuntraga tarukta revise tawre receipt amadi expenditure apunba figure asi West and means advancing amadi repayment sing yaurgani haina wafam Chief Minister na house ta makata na thamki apunba receipt amadi expenditure paraga chatliba chahi asida deficit asi BE lising ani kunganithoy kunguhumdoy da deficit oirambadagi RE lising ani kunganithoy kunguhumdoy da lupa crore samriga nefu mangagi budgetary deficit oire. Ngasi anauba governor wasak lawragani. Manipur gi governor hapkraba Miss Anusya Uiske ngasi Imphal da thungkre mahakpu okpagi thoram ama ngasi Raj Bhavan da pangthoktuna Chief Minister N Biren amasung mahakki Council of Ministers sing Manipur Legislative Assembly gi Speaker TH Satebata Chief Secretary Dr. Rajesh Kumar P. Daungel amasung makok thongbo officer singna taramna okhi. Manipur Rifles amasung Indian Reserve Battalion ki personnel singna Rashtriya Salute Chu piki. Madugi mamangda Manipur gi Governor hapkraba Anusya Uiske akhannaba charter flight ama Chhattisgarh gi Raipur dagi Imphal Bir Tikendrajit International Airport ta thunglakhi mahakna airport ta thunglaga Chief Secretary Dr. Rajesh Kumar na lusingduna civil amasung police ki makok thongba officer singna taramna okhi. Anauba governor asi wasak lobagi thoram hayeng pung 13 tabada Raj Bhavan gi Darbar Hall da pangthokani hairi. Sangambam Manoranjan Ministry of Home Affairs Northeast Region gi International Security Advisor Saraga SSB amasung BSF da thabak hapkani haina naha kaya da thazahalaga yamlaba sanpham khongkot kibuga mari leinana police na faraba changambam Manoranjan ngasi nungthil Silchar police ki team amana Subjudicial Magistrate Imphal dagi ayaba lawraga formal arrest tawkhre amasung Silchar da leiba mari leinaba court ta puthoknaba transit remand lawkhre. Assam da crore kungamanga gi heroin fare
ꯃꯅꯤꯄꯨꯔꯒꯤ ꯀꯥꯔꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀꯥꯅꯤ ꯀꯤꯂꯣꯒ꯭ꯔꯥꯝ 50 ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯒꯥꯔꯤ ꯑꯃꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 25ꯒꯤ ꯍꯦꯔꯣꯏꯟ ꯐꯥꯔꯦ꯫ ꯗꯦꯜꯂꯤꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯀꯥꯅꯤ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯔꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀꯥꯅꯤ ꯀꯤꯂꯣꯒ꯭ꯔꯥꯝ 50 ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯒꯥꯔꯤ ꯑꯃꯗꯒꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 25 ꯔꯣꯝꯒꯤꯅꯤ ꯍꯥꯏꯕ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯀꯤꯂꯣꯒ꯭ꯔꯥꯝ 4 ꯍꯦꯟꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯑꯁꯥꯝꯗ ꯐꯒꯠꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯒꯥꯔꯤ ꯑꯃꯗ ꯄꯨꯔꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 25 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 4 ꯍꯦꯟꯅ ꯃꯤꯑꯣꯏ 2ꯒ ꯀꯣꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯕꯤꯌꯥꯔꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯒꯠꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯃꯁꯤꯅ ꯑꯁꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯗ꯭ꯔꯒ ꯐꯥꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯦꯖꯇ ꯍꯥꯏ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯃꯗ ꯌꯥꯎꯔꯝꯕ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 4.7 ꯀꯕꯤꯌꯥꯔꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯠꯀꯥꯇꯤ ꯑꯦꯔꯤꯌꯥꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯗꯣꯒ ꯁ꯭ꯀꯣꯋꯥꯔꯗ ꯑꯃꯁꯨꯡ CRPFꯀꯤ 10ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯝꯄꯅꯤꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤ꯫ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏ ꯐꯥꯒꯠꯂꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 25 ꯔꯣꯝ ꯑꯣꯏꯒꯅꯤ꯫ ꯀꯕꯤꯌꯥꯔꯂꯣꯡꯒꯤ SP ꯁꯖꯤꯕ ꯀꯨꯃꯥꯔ ꯁꯥꯏꯀꯤꯌꯥꯅ ꯍꯥꯏ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯈꯤꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯗꯨꯅ CIDꯒꯤ ꯗꯣꯒ ꯁ꯭ꯀꯣꯋꯥꯔꯗꯀ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯣꯡ ꯃꯅꯨꯡꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯅ SPꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯑꯃꯗꯤ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯐꯥꯔꯦ ꯍꯥꯏꯅ SPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯗ ꯂꯥꯛꯏ ꯍꯥꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯅꯤꯒꯤ ꯀꯟꯁꯥꯏꯟꯃꯦꯟ ꯑꯃ ꯗꯦꯜꯂꯤꯗ ꯄꯨꯔꯛꯄ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ 2 ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯜꯅ ꯐꯥꯕꯗꯒꯤ ꯃꯁꯤ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯀ꯭ꯌꯨꯖ ꯔꯟꯕꯤꯔ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯇꯤꯡꯀꯨ ꯑꯃꯗꯤ ꯂꯣꯌꯥꯉꯝꯕ ꯑꯅꯤꯃꯛ ꯏꯇꯣꯝꯆꯥ ꯀꯥꯔꯇꯦꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯀꯥꯅꯤ ꯀꯦꯖꯤ 50 ꯐꯪꯕ ꯉꯝꯈꯤ꯫ ꯐꯪꯂꯤꯕ ꯄꯣꯠꯂꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯔꯣꯝꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯄꯦꯟꯁꯤꯅꯔꯁꯤꯡ ꯀ꯭ꯔꯣꯔ 138 ꯔꯣꯝ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 138 ꯔꯣꯝ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯝꯃ꯭ꯌꯨꯇꯦꯁꯟ ꯑꯃꯁꯨꯡ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯃꯊꯪ ꯊꯥ ꯃꯥꯔꯆꯇ ꯄꯤꯊꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ROP ꯑꯦꯔꯤꯌꯥ ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥꯒꯤ ꯃꯃꯥꯡꯗ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯉꯁꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯃꯇꯝꯗ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ MLAꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯥꯏ ꯄꯦꯟꯁꯟꯒꯤ ꯄꯣꯠꯂꯨꯝ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯄꯦꯟꯁꯟ ꯈꯛꯇ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁꯀꯤ ꯁꯔꯨꯛ 2 ꯆꯠꯂꯤ꯫ ꯍꯟꯗꯛꯀꯤ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,190 ꯆꯠꯀꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,750 ꯈꯛꯇꯅꯤ꯫ ꯁꯦꯛꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ 14ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔꯁ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯊꯧꯔꯝ ꯂꯤꯄꯨꯜ, ꯄꯣꯌꯥ, ꯏꯀꯜ ꯑꯃꯁꯨꯡ MPPLꯅ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯣꯟꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡ ꯃꯤꯌꯥꯝꯗ ꯚꯥꯞ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯋꯥꯍꯧꯗꯣꯛ ꯄꯤꯔꯗꯨꯅ MPPLꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ N ꯅꯤꯇꯤꯟ ꯀꯨꯃꯥꯔꯅ ꯍꯥꯏ 1982ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯕꯦꯡꯒꯂꯤ ꯂꯣꯜꯒꯤ ꯏꯍꯧ ꯍꯧꯔꯛꯈꯤ꯫ ꯏꯍꯧ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯍꯩꯔꯣꯏꯒꯤꯏꯍꯧ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯦꯡꯒꯂꯤ ꯉꯥꯡꯕ ꯃꯤꯌꯥꯝꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯏꯅꯣꯠ ꯍꯥꯞꯈꯤ ꯑꯃꯗꯤ ꯃꯃꯥ ꯂꯣꯟ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯛ ꯐꯪꯅꯅꯕ ꯑꯀꯟꯕ ꯏꯍꯧ ꯆꯠꯊꯈꯤ꯫
IMꯒꯤ ꯗꯤꯄꯨꯇꯤ ꯁꯤꯅ ꯐꯪꯈꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯟꯁ ꯑꯒꯤꯡ ꯃꯤꯍꯥꯠ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MLA ꯀꯦ ꯔꯟꯖꯤꯠꯅ ꯄꯨꯈꯠꯈꯤꯕ ꯀꯣꯜ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟꯒꯤ ꯁꯦꯡꯗꯣꯛꯄ ꯋꯥꯔꯣꯜ ꯍꯥꯎꯁꯇ ꯊꯝꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯀꯟꯗꯦꯝ ꯇꯧꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ꯫ ꯀꯣꯜ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯗꯨ ꯍꯥꯎꯁꯇ ꯄꯨꯈꯠꯂꯗꯨꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯁ ꯑꯒꯤꯡ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯁꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯁꯣꯝ ꯁꯣꯅꯤꯌꯥ ꯀꯧꯕꯤ ꯑꯃꯒ ꯁꯦꯅꯥꯄꯇꯤꯗ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯊꯣꯏꯗꯣꯛꯅ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯕ ꯃꯐꯝ ꯑꯗꯨ ꯁꯣꯅꯤꯌꯥꯅ ꯁꯤꯖꯤꯟꯅꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯐ ꯀꯥꯔ, ꯁꯣꯅꯤꯌꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ, ꯅꯣꯡꯉꯥꯟꯕꯒꯤ ꯁꯛꯇꯥꯛ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯐꯪꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤꯁꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯅ ꯎꯇꯨꯞꯅ ꯊꯣꯝꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯈꯤ꯫ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯟꯁ ꯑꯒꯤꯡꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯕꯒ ꯂꯣꯏꯅꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯏ꯫ ꯃꯤꯍꯥꯠ ꯑꯁꯤꯗ NSNINꯒꯤ ꯗꯤꯄꯨꯇꯤ ꯀꯤꯂꯣꯟꯁꯔ ꯃꯣꯖꯦꯁ ꯔꯣꯡꯃꯩ ꯀꯧꯕ ꯅꯝꯒꯥꯏꯔꯣꯡ ꯚꯤꯂꯦꯖꯇꯒꯤ ꯐꯥꯔꯦ꯫ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯕ ꯁꯣꯅꯤꯌꯥꯁꯨ ꯐꯥꯔꯦ꯫ ꯃꯤꯍꯥꯠ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯤꯍꯥꯠ ꯑꯁꯤ NSNIMꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕ ꯁꯣꯅꯤꯌꯥꯒꯤ ꯔꯣꯜ ꯀꯔꯤꯅꯣ? ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ NSNIMꯒꯤ ꯀꯥꯗꯔ ꯁ꯭ꯇꯦꯐꯦꯟ ꯀꯧꯕ ꯑꯃ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯍꯥꯛꯇꯨ ꯐꯥꯔꯕ꯭ꯔꯥ ꯐꯥꯗ꯭ꯔꯤꯕ꯭ꯔꯥ? ꯐꯥꯔꯕꯁꯤꯡꯗꯒꯤ ꯀꯔꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯕꯒꯦ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯀꯣꯜ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯗු ꯁꯦꯡꯗꯣꯛꯂꯗꯨꯅ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕ ꯈꯨꯗꯛ ꯑꯗꯨꯗ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯆꯦꯟꯅꯕ ꯃꯣꯖꯦꯁ ꯀꯥꯡꯃꯩ ꯀꯧꯕ ꯑꯃ ꯁꯦꯅꯥꯄꯇꯤꯗꯒꯤ ꯐꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯃꯤꯟꯅꯈꯤꯕ ꯁꯣꯅꯤꯌꯥꯕꯨ ꯐꯒꯠꯀꯦ ꯍꯥꯏꯕ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯐꯥꯔꯕꯁꯤꯡ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯦ꯫ हाईवे थमलिबा CCTV कैमरा की फुटेज येंगले